Hittlergi Ashiba Hakchang Kadaida Chatkhrabage. Matamdu 1945 ni. Sok papan manai draboi nam thabangam draboi longnaram Hittlergi kangbu Nazi Germany long hai thagdabagi turoi ngaroi chatba horuklei phere haire. Thawai kayana harong mathoi karamba Berlin gi lambilam jausing nungchet nungai amadi leikang tamak ngai hore. Adubu hauziksu ningkhairaba Berlin gi leirolungda tokthaduna saba arunba bunker amada lanjaw sigi maina chukhatkiba ado Hittlerdi hingduna lutuna leiri. Magi lanmina tung handuna chalakli yeknabagi lanmina maikai maridagi hoijilakli. Ngasigi videos da Europe pumbabu makuba manungda chajet pashilambe do Hittlergi magi aruiba mikuf magi punsigi aruiba mikuf aduda kari thoki magi Ashiba Hakchang Kadaida Chatkhrabage haba sumba conspiracy theory amadi jayna bakyana pik thalaba wangsigi paukhum khangminasi videos dagi. Hittlergi kangbuna machat kintharakpadu mamit kupta malem pumbuna kumhai yengnari. Langam piral pairaga chanslaibi allied land mishing aruiba shohum ama pinanaba Berlin gi getta leplare Berlin gi konthong yoksilakle. Lan maithibna Hitler gi masa khangsok sokchilhan kre haiba paw ama ninbu tanari. Matam amada mi lak yathang tawthramba Adolf Hitler ngasidi hoksikti masana sajaba mongphumda lan phawina phajinjarga thamjabugum thokle. Masa ngakthuknabagi khakiba bunker gi phaklang do hoksikti sor honba wahanba kisum sangi jali oirare. Jiraba mikupsida prithvi pumbana Hitler du kamai tokidojano haina kumhai yengnari thawai yauna paw tanari. Adumna YouTuber amo ibiningava natraga business amat tawnaba ishagi fan following yam khadan ba pamaba ai ishamangna chathajagdaba creators training courses yawsin biho yam kanarkane courses da ishan YouTube ki maramda hek khangjaba pumbasi thadna luina takjagane YouTube channel ama hangdagi horaga karamna video semgane content creation mobile phone da kamdongna mong tana video editing tawgane matangsta da wa ama haijarumge ai ishamchu sigi lupalising tarawndoi mukta piba Xiaomi Redmi Note 4 seasonaraga 100k subscribers user-kibane matangsta aina haijaningliba wafamde atumna tasengna YouTube ki lines de khongda biningagade hotnabu kanba madi chang naiba khaktam changi atangma phone camera laptop leitragasu miyamna sakhangba YouTuber ama oirapadi still adum oitho I haibane course fee lupalising 350 internet ki matam study internet gi sel tanba hibasingtana luina lakthurakane course bu yawdurabadongi punsi upgrade orakpa haibasimdi soidravane isagi smartphone ama buleragadi course system option biba yare aigi punsi YouTube na honghlakibane adongi su honghlasi aduna akupa marolgidama screen da hapsari number sumstayda masimok paw hobiro step into the spotlight achieve creator greatness chancellor leikol gi lerul nungda tawthaduna saba anappa sunu amasung stel gi pankarisna Hitler amadi magi nangna chanabsingi mongpham oidadori masda Hitler na magi loinabi eba brown yauna magi nangna chanabasinga lotminaduna leiri lepalita kapsalakpa Soviet ki bomb top singna bunker asi mikup kangdasu thak nikhalakli phibamsda moigi thawai hingbagi asa kaidudi yadaba generator da thanba maina putpa khapdugumbane yeknabai lanmina sumsum nakshilak hinghoriba Hitler gi lanmi kradasu mathwai makubakta hap magi thokpa chanakre bunker manungduda khanaba makoi kharadi Hitler bu kibini khangde ningjabaini khangde natraga maram animaksigini khangde Hitler matai manawgadum laiminari lotminari magi fiura na norokta chalasudum tungilani haibugum lengda leiri namitu April 1945 ne kokton the Soviet ki artillery lepta kapsalapagi khonthang na tension na haraba tension na lorbi Hitler na aroiba firep amulepaki yeknabai khutta taraga sathina choppa ikaiba nangadabai muhta ishan hacharaga sijakhibna yam sathina phai haina phongdorki haina minna obusingna pawdam lamki Hitler bunker manung aduda matai manauta leiba private car adudagi nongmai guli ama kapthorpagi makhol tarki Hitler gi tengbang bana chansilagi yengubud Hitler sofa da taraga leramki makhong maya da pistol masu taraga leiri magi nakaldana maga ngarang tal humkida ngairibi magi nupi aba brown isishina taraga leiri
Madi cyanide chabadagi sibani cyanide poisoning-ni. Si matangsta Nazi dictator Adolf Hittlergi magi sasandi matam chupagi loikrabani. Adubu mana siru matungsta magi hakchangda kari thoki magi Hakchang Kadaida Chatkhrabage haiba wahangsigi paukum lakpadani ngasi phawba chaitnaduna sum leiribasi. Hittlergi Hakchangda kari thoki haibasigi matangda tongan report kya manadaba report kya thurki kharana hai karigumba yeknabani Hittlergi Hakchang phangkhragadi madumoina propaganda gi tulloina khulaina sinarakadabadu achauba trophy amoina male mamangda lenarakadabadu madu hinghauriba Nazi officialsingna yam sathina pamkide mastagi moina leramba gasoline thau khar thiraga Hitler amadi magi nupibu mai thadoki haibasna malemgi mi ayamana thajana report adu oiri adubu adumsu khangbiramgani phawtrik phawba mi amana siba haibasi mek laudana khak tokande madudi mitna uhubani haiba yauna phongakpa report asi leiduna so moisi makhoi khara manaraga semjilaga thadruk report ni tokshinari ni haiba dugumba conspiracy theories krasudum thoraki conspiracy theory amadadi asumna hairi madudi Hitler bunker manung aduda nongmai kapsinjaraga sijakide bunkers dagi ma leinung lambel amada laaga plane amada kakhatkhi tongki aduga plane si South America tamna paiki aduna Hitler lan mai thriba matungda ma kadaidano ma mirot oina lodlag leramgani kaiduna saki sapondi yawduba sugumba theory su leitabanate aduga somda nakal marumdana Soviet na nongmaina pankibagi makhul ama horbadugumba koki tumba ama madu Hitler suicide tawduna sikibagi amata ngaraba pramani shakhini haiduna moina section thamduna laki adubu hariba sigi tumba si miyamdadi sun uthoraktabana chingnaduna ta laki miyamna aduga matam madudadi DNA analysis ki bigyan su leidribana madu tasengna Hitlergi tumbani nalli nate haibasi praman pibasu ngamnaroi doribani chahi kayagi matung 2009 da moida leriba tumba si masi tasengna Hitlergini or natte haibasi chapchana khangdoknanaba miyam khangna DNA analysis tawrugani lauthoraki adubu on off result adudadi madu Hitlergi tumba oiramdre even madu nupa ke soiramde nupi gi tumba oinorongki sigi results na oinadum conspiracy theory da ngaujaba kya gidi adu target Hitlergi asing Hakchang di kadai chatkhrabage haibasigi paukhongsi hena interesting ohilaki mkhoi gidi hoi ngasai gi mai thadokibani haibudu da mi ayamana loina thajanragasu Hitlergi ni haiba sarusyang magi lemho khak machet ama phok phangkibdi leitabnina Hitlergi Hakchang Kadaida Chatkhrabage magi punsigi aroiba mikupta kari kari thoki haibu wahangsigi paukhumdi matam jukpada angakpa chaitnaba ama oiraga sum lehorane aduga matamgi dorina leishilakpada puarigi machet singsu taishinaba hena sum lusilhalai maramsna Hitlergi Hakchanggi paukhong asisu phongbada asum lusilakadawtani